Manipur Laingak amade Government of India na lalahulub Zelengrong United Front ZUF ngasi cessation of operation agreement project tawnakre. Center na pirakpa pautak matungina Manipur gi district taratarukta ngasi COVID-19 thengnana bagi oiba mock drill pangthokre. Poppy Thabana, Hene Sendong Labadagi, Poppy Tanarakane, the book Marilena Basina, Poppy Gumna, Sendong Laba, Potlam Kaya Lay Haibasi, Kangan Bajani, Hina Horticulture Minister, Let Bow How Kip Na Fondo Cray. Chirachanpur District Tagi, Sundok Triba Kani, Lauraga, Yam the Chauna, Drug Sumbama Sungun Bagit Jataba, Mioyama, Brown Sugar Kilogram, Anika Konana Fagat Cray. Amade Awanopok State Singyoina Samgi, Gawadi, Meghalaya, Amade, Manipur Hangliba, CRC, SRE, Infal Center Restina, Maruina, differently able Oirapa Singda, Kudong Chabakaya Piri Haina, Social Welfare Director Dr. NZ Uttamna Fongdokre. IS News Bideng Tabiriba Kwaipum na magpo ay SILKY CHANAMBAM na taram nokcheri. COVID-19 daging agtok na ba kutuing hambiyo, hand sanitizer sizinabiyo, mask piyo. Fitaruga distance tambiyo, yari pa makay vaccine dose na kaptok piyo, Jackson bana pumna makiyay fa bani. Hawjik pao, sandok na picheri. Manipur Laingak amade Government of India na Manipur gilalhawlub Zelengrong United Front ZUF kangasi cessation of operation agreement kudik tawnakre Prime Minister Narendra Modi na Union Home Minister Amit Shah gilamjig makada awanopok lamdamda lalhawbagi ihawloisana ba yanaje kaya kudik tawnadun nalagle Prime Minister Modi gi thawsilasana lalhawbagi irang leitaba chawkhat pa awanopok lamdam amo ohenaba manglan adubu mangfauna halle haire Zelengrong United Front ki hawkiba chahi tarasta da yamna active oiba lalhawlub amo oidana lakibane. Cessation of Operation Agreement asi Union Minister of Home Affairs amasung Government of Manipur gi senior official singamade ZUF ki mihut singa kudik tawnakibane. Taramadu da Chief Minister Nongtuman Birenzo Sarukyaki agreement asi gi matung inna ZUF na hingsa gi thabak thoram thadok pagaloina na democratic process te yaw bahay ni yanaki loina na cadre singi rehabilitation amasung kundale tahanabagi tharang su yawri ground rules chatna hanaba joint monitoring group amasu semlagani haire Center na pirakpa pautak matungina Manipur gi district taratarukta ngasi COVID-19 thengnana bagi oiba mock drill pangthokre khongthang asi leiba kharada COVID positive case ki masing hengalak palai padagi mangjaw nana thorang lokhatuna leiba kaseda virus asibu mayok na bangamna ba lokhalak pane hiramasagi matangda Health Directorate lamfel da pangthokpa pawgi mifamamada Health Director Dr. KH Sasikumar nahai mock drill asagi manungda oxygen famung ambulance na chingba darkar taba potlam singi awatpa Kangdoki. State aside the COVID-19 case masing hengalakpada oxygen ki awat palay roy haina Dr. K.S. Sasikumar na fongdurakle district kuding magta oxygen PSA plant sing thamle maramasin oxygen ki awat pagi samasya layroy state aside hauje COVID ICU bed chamani fu Nepal amade oxygen bed chamanga government sector de layre Hairibasi private hospital sing da sufanghalle hauzik ambulance marfutara thamduna miyamda kudong chaba supiri Dr. Chani nurse chahum su lakliba January thada lauragani haina mahakna makhatana fongduraki COVID lightjet hengalakpada state asina kudong chada ba fibam tengnagadaba mande haina su mahakna fongduraki Our stock is adequate. Then, as I was addressing to other press conference also, we have above 500 dedicated oxygen COVID beds in the state. We have 92 ambulances and 62.8% of our population has got first dose vaccination. 58.16% of our population has got second dose vaccination and about precautionary dose we are at
little less than the national average, which with the help of the public will improve very soon. Yes, there was a little issue with the immediate availability of Covishield vaccine, which will be improved very soon. Then we have our testing capacity. We have more than 150,000 test kits in our hand. Therefore, in a nutshell, I would like to tell the public through your channel that Manipur, like other states, we have prepared quite well. Popi Tabana, Hene Sendongley Haiba Kangarak Padagi, Chingmai Saruk Ayambana, Popi Tanarak Pane Adubo, Marilena Basina, Popi Gumna, Sendongley Ba, Polam Kaya Lay Haibasi, Kangan Bajangi Haina, Horticulture Minister Led Pau Haukip Nafong Kray, Organic Farming in Matangda College Made University Faculty Singoiba, Leba Kitakta Jayol Amajatakadaba, Seminar Amangasi, GP Women's College, Dana Manjuri University, Court Holder Hodo Kray, GP Women's College Department of Botany Nasindu Napangto Kibat Maduda, Chief Guest ke Warol Piraduna, Tribal Affairs and Hills Amadi, Horticulture and Soil Conservation ke Minister, Letpo Haukip na Fongto Kibada, Chingi Lamsingda, Henjang na Pikaya Taduna, Matamamada, Wan Hingame, Adubo, Sendong Yam na Fangbadagi, Popi Tanarakpane, Adubo, Popi Gumna, Sentok Manaba, Potok Kayama Lay Haibasi, Marilena Basina, Kangalabadi, Popi Tabasi and Terakani Haiki, Lenana, Manipur ki chingmai sing ase aduki matik ngamboy bana farming natraga cultivation taunana bhotnabada terrace farming hodokpa mathau tai asumna tawragadi ningti na farm tawba ngamgani haina sup mahakna fongdoki mahakna makhata na fongdoki bada Manipur ki ching amade tamgi leiriba lamsing ase pamlo uban natana chada marfutara romdi pothok puthokpa ngamdana leire loinana hauki bajahi kumjale singa majamapal nifutareta lamdamase da chak tangbagi lan thokrabasu tungda kari oirakani haiba khangdana kumjale singa majama Humfu Mangada, India Langakna, Green Revolution Hodoktuna, Chemical Parks and Season Nakibana, Amuka Hena, Potok Hantahan Bagi, Machak Oire. Adubo Hozikti, India gi ZDP, Hengalakpatanatana, Mipal Tang the Balebakamu Oibagi Kongzel de Yaudina, Z20 the Janbangam Lay, Yonana, Chemical Sing Season Abagi Jang Hantadina, Health Sector the Su, Afaba Oininaba, laying out the meeting Tamba, Hore, Haiki, Amaramda, Malem Gioneleriba, Lebako de Organic Farming Amade, Organic Culture Tobada, Arabadi Oiroi, Lamdamasiki Oinasu, Lairiba, Apunbalamge, Saruktegi, Hector, Lising Contratareti, Organic Farming Tori, Masi Manipur Gyoina, Apunbagi Saruktegi, Chad Amafauba, Yodribane. Hairibasi, Chad Yankai Fana Season Arabade, Manipur Kakta the Putokli Bapotogasina, India ki Mafam Kayada, Export Tobangamgani Haiki, Mahaknahai, Langak Asigi Ladiba, Tongan Department Singyoiba, sent from Awat Peleragasu, Horticulture Made, Agriculture Department Yoinade, Awat Pa Amat Lehendanaba, Langak Asina Warip Lore, Workshop Adugi Technical Station da, Horticulture and Soil Conservation Gi, Additional Director Suriba, MoMA Gi Project Director, K. Devdatta Sarma Made, Horticulture and Soil Conservation Gi, Agriculture Officer, Dr. Jibitna, Resource Person in Saruk Yadina, Scope of Organic Farming in Manipur, Amadi, Unique Organic Products of Manipur, Haibahiramasida, Wanganki. ZP Women's College के Principal Amadi School of Social Science Dana Manjuri University की Dean Professor R.K. Tamfasanana preside Taukiba Thoramadуда Dana Manjuri University की VC Professor N. Ras Mohan Susarukiyake. Manipur si awumbo parakki haidi akhoi khuting makki ithongdang yawe haibna longning da report amomu thono saida kainom thoye doibo matam phate thono hoti gi du khare yawru de na tholai mara eta hainaba adunatte akhoina logudaba phirep se green revolution da yamna putho ase na putho amba decision adumaina masidagi hakchang phaba manipur ama mipal tangdaba khangnate akhoina oina mibu Puktak Thakpa Manipur ama ohenbada akhoi oza singi department singi achokba thodang leire hauzik su pipeline da leire department na contour phajana lawraga terrace singse chingsi yamna steep oiba area oibanina cultivable oidaba kharale adu terrace sip introduce torakanda check dam saraga ising pibiraga ching da su phajana farm se torakanda economy boost yam oiba adugi mathakta crop to su khalaga engonda haibirami Bulongi Kehum se 1947 da Jiri de Giloraga Pura Agat Haba Horakani Hai. Akui Kang the Vani Hoziki, Oza Panbiri, avocado gumba, blueberry gumba, saffron gumba sisu, Akui the Sut Haraga Horam Bayadana. Takiba Operation Amada
Miyoy ama brown sugar kilogram anika konena moizing wang matabadagi ngasi ayuk pung taruk tabadwai da fagat kre drug konena fagalaba miyoy adu saijabam Amar Ahmad chahi kunmari apokpa MD Sahabuddin Kawi moizing wang mataba konjin lekai dagi ni haina police tigi fangba pawman haire miyoy asina hariba drug sing adu polythene da haptuna purakpane Churachandpuragi moizing wang mataba fawbagi area da yamlaba drug puthok pusin tawre haiba kaknaba paw fangbadagi Thobal District Police na operation adu chathakibane Jogesh Chandra IPS SP Thobal Gilamjing Lamtak Makada O Wangkomba Additional SP Operations na Luchingdina Chathakhiba Operation aduda Inspector K Nitaranjan OC CDO Thobal Susarukyaki Police na wahang pawhang tawbada Faraba Saijabam Amar Ahmad na fongdokpagi matungina Mahal Churachandpur District tagi sungdoktriba kani lauraga drug sungba amasung yonbagi thabakta yawi loinana sungdoktriba kani sing brown sugar oina sungdoktuna Assamda leiba dealer sing da thabagi thabak su tawi haire Tungda Faraba MUSC, drugs in Adugaloinana, Thawal Police Station, the Sinabagaloinana, Kesama, Lokut Cray. Swami Vivekananda National Institute of Rehabilitation, Training and Research, Kateki Makada Chalairiba, Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities, CRC-SRE, Infalgi Ahanba, Mapokumon Thauram Pangtukre, Minister of Social Justice and Empowerment ki Makada, Center Asilerakpa Chahi Ama Mapung Farak Labafawada, Center Asinapiri Bakudung Chabasing Miyamna, Kangbawatagum Tauri Haina, Thauramadu Sarukyakiba, Social Welfare Director, Dr. NZ Uttamna Fongtokre, Tagil Patalaiba Government Blind School the Pangtopa Thoramatuda, Director NZ Uttamna, Awang Nongpok State Singyoina Assamgi, Guwahati, Meghalaya, Amadi, Manipur the Hangliba, Center Sina, Maruina, Differently Able Oiraba Singda Kudung Chabakaya Piri, Center Asi Labana Piriba Kudung Chabasingasi Yanglaga, Social Welfare Department na, Ka asanman laudana Tagil Pata, Center Sigi Building Piri, Makatana, Infal Manungda, Center Sigi Oiba, Lampi na Batarang Sulairi Haike, Loinana, Lakadaba Kumontorum Singdadi, Dindayal Disable Rehabilitation Scheme Gi Makada Hangliba, Rehabilitation Center Singapuna Kusamnaduna, Center Singasina Piri Bakudong Chabasing, Kajin Koya Yobangam na Buhat na Minasi Haina, Mahak na Fongdoki. Ngasigi Tauramaduda Social Welfare Department Joint Director, Banti Singh Konthojam Amade, Deputy Director, Danishore Yaki. Mayamdagi suggestion lausi. Sino akwegi pick raba object temporary campus ta lai river CRC da artificial limb sabagi khom sabagi khut sabagi facility lai rabani. Si Manipur miyam na khangdri. Aduna sumaina khom khut hapagi kaidobagi as CRC na outreach program ya amada smartphone pi riba smart can pi riba hearing aids social welfare ka budi ammalai ko elected ki site ki ni khangde amagi site ki ni khangde CRC na su free CRC na su masagi si ki service me am se pi hai si khangdaba me amalai ri aduna department ga channi nari gai di koi ni sugumba awareness generate tawba kai do da yamna khudong jagani CRC da su nauna la koi ki special school sigi nauna khanbo ja me ama yaure adagi masagi CRC ki pura nauriba chahi ama tangai riba tin mama laire mawono bi thabak phai na ipa ipuna hai ado hauji mawono bi oiringai da phaba na ta punsi chupa akoi thabak pharaga leminasi konaminasi. Primary Health Center Palelgi MO Incharge Dr. Gopesur transferred Kipaki Mayukta Yaning the Bufongdoktina Wakat Mifam Chetekre. Primary Health Center Palelgi Medical Officer transferred Taukiba Yaroi Haina Palelgi Nipimiamna Wakat Mifam Cheteki. Chief Medical Officer Kakchingi Taupuriba Dr. Thaudem Rajena Thasigi Kunhumdoi the Tokip order Amagi Matungina Palel PHC the Medical Officer Oriba Dr. Kangimam Gopesur Ayuspu CHC Kakchinda MO Incharge Oina transfer Taukiba Tawangadabu Palel Apunba Mera Paibilu Palelna Yabangam Loy Haina Palel Maning Lekai Dangasi Wakat Mifam from Kibane. Wakat Mifam Aduda Palelgi MO Incharge transfer Tautukiba Yaroi PHC Palelgi MO Incharge Palelda Adumak Tambiyu Palel Miyamna Dr. Gopeso transfer Taubayaning de Haibana Jingba Wakat Warol Singh Tekibagaloinana Wakat Mifam Loisilakpada Kolau Ainasulauki Ngasiki Wakat Mifam Aduda Y Anita Secretary Palel Apunba Merapai Bilup na Fongdurakpada
Palel area da leiriba jingmi tamiani maki yamna makmaru oiriba ana layang sangam oiriba PHC Palel asigi MO in charge oiriba Dr. Kangimam Gopeshona layang sangasi da lakpadegi miyamgi ana layang pada thawai yauna hotnabire miyam ga hena naksinana ana layang chathabire Palel amati koi bada leiriba jingi miyam su layang chathabire ba faba Dr. Ramane Dr. Asibu PHC Palel degi atopa mafam amatada transfer tawkiba sugya yabangam loy Dr. Gopesorbu transfer tawkibagi order asti kudak kaktuna mahakpu PHC Palel da adumak lehengadabane miyamgi apambasi marilenabasangna pangthokpidaba tarabadi makha tarakpada hen aganba khongjang kaya changsilakani haina su Jackson Watt thamlakli Palen Primary Health Center da MO insa soina thawpubiramba Dr. Gopesor go Palen dagi transfer thabiba Palen Pazana yabasu ngamoy Gopesor na Palen Pazag da Dr. da leiba matamda Mana Palen Pazagi the hospital ni da magta sa khontang da yamna kumang sakson na kan hona birami akoy badalay basing tam punna lay minay mayam sige mama lay na pazak na magi ya khaboy gani do na ma thok pa yaroy akoy na haijeri bo sida tabi daraga de Palen Pazana akan ba khongjang jangsalakani haiba wafam ji thamjari Manipur da haukiba pungkun marida miyoi amata COVID positive hoiba thengnakide hojik state asigi oina active case amata leite COVID command control room dagi thador report ki matungina laija asidagi miyoi amata naba fagatpa thengnakide fagalakpagi changchada marifetara Nepal 10 mari taruk telengdana leire Manipur ngasi faubada punna miyoi laktara taruk lising humfu mari chatruk kuntaret COVID test tawkibagi manungda COVID positive hoikiba miyoi punna lakama lising kontra mapal chamapal kunithoi sukre Laijat asina maram oiraga miyoi leitaba yaukide amade lamdam asida laijat asina maram oiraga leikidaba apun mamigi masing lisingane chamanifu mapalda leire Haukiba pungkun marida India da nongna miyoi chama yangkai taru COVID positive oire lainasina maram oiraga miyoi ama leikidre fagalakpagi chang chada marifetara Nepal 10 Nepal suino oire apun ba confirm case na koti mari lak nifu taruk hen kre active case na lisinga hum chamri kun mathoi da hantarakle lainasina maram oiraga leikidaba migi masing na lak mga lising kontra chatru marifetara taruk ne Laina asidagi naba faduna research chokiba migi masingna koti mari lak nifu mathoi lising nifu humdoi chahum nifu nithoi ne Laina asidagi ngakthok naba vaccine kapthokiba apun migi masingna koti chani kun lak taruk hen kre malem gi oina covid laijat na khwaidigi hena sokalaba laibak singe manungda USA na ahanba India na nasubada amade France na ahom subada leire awang nangpok state ki oina Assam na ahanba Mizoram ani suba amade Manipur na ahom subada leire Ngasi nongthel pung ahom minute yangkai taba dwaida sakhangdaba singna patsoi gi mafam ahumda Iscom gi mainline kakthatlaga pukre patsoi regi haino pok langjing moirang hanuba tamna chakki balambida fiber enclosure punna kakthatlaga pubikre handak FIFA World Cup manungdasu mainline kakthatpagi thodok anirak thokre asigumba Manipur gi miyamda ipau sandokliba TV channel asigi line kakthatpa amasung puduna chakki ba thongasi yabangamloi marilenaba singna athubada sengdok piraku loinana asigum mathabak asi tungda amuk hana tawbidanaba Iscom Management Committee na haire Haukiba December gi tang kun mathoida Andro Kendra gi manung chanalaiba Thambal Nu Higher Secondary School Yaripok Topjing Thagi Kaupumda excursion chatpada accident thoktuna school gi staff amade nupi mahiroi kaya punsi lomkiba aduga kayama na soktuna Rims Ras Medicity amade Advanced Hospital da leire haipa pau tabadegi khudakta LMC Manipur gi thongmising na hospital singa sida chatuna yengsin kipaga loinana angamba mateng pangnaba thabak paikhatki loinana hojik hospital da layeng chathariba asokpa miyoi ko Nepal da like minded group LMC Manipur gi maikaidegi minungsi gi tengbang oina lupalising yang khaitaruk pikre ngasigi minungsigi tengbang ase like minded group ki humfutara Nepal suba tengbang ni haire ngasigi kongchudadu lupki president L Kunjasur Sharma madi advisory board member Kennedy Assembly Luching Khiloinana Kunjasur Mangsatabam Jolly Kumar Thongam Subita Maibam Suni Nongthombam
Ozit Yumnam, Surendra Ningomba, Boinau Maibam, Birla Salam, Amadi Devi Karani, Furailat Pam Saruk Yaki, LMC Manipuri Secretary Ozit Sorokaipam the Founder Kibada, Miyoi Baikoi, Kudong Tiba Kayana, Kwestinduna Leibat, Tamangam the Bapunsini, Awaba Taraba Matamda, Miam Changduna Mateng Pangbaki Chanabi Pasi, Amana Ababut, Nungsibaki Chowra Kudamni, Lunana, LMC Manipuri member Riba, Dr. Pibadal, Managing Director, Madeline Ambulance Service ki Maikaidegi, Mahaki Leizaba Ambulance Pumba Putoktuna, Soklaba Kayagi Punsi Kana Bahotnabatanatana, Accident Hogliba Mafam da Kudak the Chatuna Mating Panki Badubusu, LMZ Manipur ki Maikaidegi, Tagajari Haidakley. CRPF Langjingi, DIZ PK Nayak na Olachon, Daycare Center, Langzing Ajobada Leiba Olachon Masida Christmas Kumhaiga Mari Lenana, Achatak Amade Ima Singa, Wariwatai Sanaduna, Awadapakaya, Yengsin Biram Pagidamak, respected DIZ, CRPF Langzing, PK Nayak Po Olach Homgi Maikaidigi, Heininga Latana Tagajari, Lunana, Taram Masad Advisor Abiriba Dr. TM Razan Ayangba, President, Dr. Mayangbam Kamala Devi, Member Salam Ongbi Bhajani, Lai Surjit Nachingbana Saruk Yabiduna, DIZ Bu Ima Singa, Unabasida Mapung Fahan Bibagidamak Tagajari, DIZ PK Nayak na Homasigi, Awadapakodi Makta, Mahak Pusu, Ningsing Birakna Bahay Birambagidamakta, Mahak Pupun Sinungsang na Ana Egg Yaudabo Oirashan Haina, Homgi Maikaidigi, Ningsing Jerry Haina Tamlakli. Second MR Delaiba 12 NDRF ki team Mamana Thobal District Administration amadi ate stakeholders singa kut samnaduna ngasi Thobal athokpam haikring makongda isingi chawgi oiba mock drill ama pangthokre NDRF na mi kanba first aid piba kudakta mi kanba made isingdagi mi kanba ki thabak sing utuna khanghanki ngasi ki tharamadu da Thobal SP H Jogesh Chandra Deputy Commissioner PH Manglemba Singh amade ate official sing saruk yaki Punnamiyoy chamasuk na amana ngasige demonstration adu pideng taminaki. Eastern Sporting Union ESU ki President ki Thopuramba Jungkam Birendrana thasti ki tangkun tarukta ikang khanghaudana leikidabada ESU na awaba fongdurukli. Union asigi members na minute ani to minalayduna made Union asigi firal tangkai jingthaduna awaba fongduki haina cherolamada fongdurukli. Utra Sanglen Sana Konungamadi Ukalna, Mapunga Pathodang Lauduna, Lagliba Kumja Lissingani Kunhumdoike, January Ahum, Wakchingi Tarani Tony Pan by the Pangtukadariba, Imoinu Imagi Town is Zabanimit Kamari Lenana, Tang Talo Sang Sana Konungi Town missing a Made, Naha Lupki Apunba Kutpuna, Kobru Ipagi, Jingi Chindol de Leriba, Ima Imoinugi Kubamda, Hikat Tamduna, Tony Toram Tamba Masung. Chingsanga siga maitay khoi kalai narakliba wari amadi ipa ipugi khongul libagi khongchat su pangthok lagani haina thang taloi sang sana konung na thadora pacharol amana kanghalakle khongchat asi January anitagi khongsan bahogani haina su kanghalakle Tasiki kunma thoida khopum lambigi tubung da thokiba lambigi laibak thiba thodok ta leikidraba mahairoi taret yauna Miyoi mapaladu ki mafamda ngasi taret ni Jan Banamit asida ikai kumna bu utpoina Development Organization Andro Kendra dok na sindina thodok thokfam da jaduna haikalekat tamkre ngasi ga haikalekat tambaki thoramadu da dok ki maroi ba member kayana saruk yabagaloina na leikidraba singi mafamda minute ani to minileptuna ikai kumna bu utki Haujik paugi marak thatna break amatang laujari Electric laktabana maram oiduna asabi ising panglar hybrid sa thiningai leitraba Firmson solar water heater contact number 9862669522 Aikhoigi address Hairangoidong Nithamja Karong Impal West Break matung na taramok cheri makhataba pau pizeri Amukona tongan bukul kaya da chetuna Christian lining chetpasingi Christmas kumai ki thoram da saruk yarak ki baduki sarukam oina ngasisu Kamjong district ki Kasum Kulenda amuko ki president Fairoijam Nando Luwang Niluchingba miyoi tarani thoina sabati mama chetuna kumaya seda saruk yakre
Amukogi team asina chingamadi tampak ta kundariba Christian lining chekpasingi kulda Christmas kumaina lakpada chatuna miyamga harau tayamba fongdok minaba chingmi tami henenung sinanaba made Manipur gi apunbagi saktam gi damak puna thabak tawminabagi pandamda khul kayada amukogi maikaidigi ngamjaba kudol tawramba made khul singnasu amukogi thawmin singbu taram nokpiduna punna ahawba chaklen chamina kiba sigumba thabak kayasina Lamdam sa da kundaminari ba furup singi marakta henenung sinaba made naksinaba mari oirakani haire Manipur da nganlingay gi matamdagi kundaminarak laba furup singasi amattani haibasida achetpa wakal thamduna amukona jahi kayagi mamangdigi chingi amadi tampaki khul kayada jatuna Christmas ki ngamjaba khudol tambagaloinana punna hingminaba punna chakwat minaba made punna thengna minaba haibu wakalona si sandoktuna lakle Amukona Christmas ki thoram yauruba mafam khodimaki kunja singna Manipur gi miyam se nungsi chanana hingminaba pami dubu kanagumba kharana makhoigi lanai interest lamdam se de hingminari ba kanglup singi marakta majoi tana ba sinbani haibase yamna mayek singna khangba ngamle haire maramaduna madugumba apunba Manipur amagi wakal gi wangmada ethnic line da kumthaduna Atopa kanglu furup singbu jairaga natraga maral siraga makoigi furup tukhak nungairaga loire haidana thabak tawriba miyoi amade lup singaduda miyamna support tawgumsi haire Hana All Ziribam Cricket Association AZCA haina leiramba do Ziribam District Cricket Association ZDCA haina ming ole haina ngase Ziribam gi Kalinagar da leiba Dreamland Hotel da pangthokpa pawgi mifam amada ZDCA Advisor Dr. H. Joy Kumar Singh na fongdokre Dr. H. Joy Kumar na makata na fongdorakpada lagliba kumja lising ani kunhumdoi ge January gi tang 15 dagi Ziri Cricket League su pangthuklagane loinana Ziri gi lamdamasi hiram kudimakta sothabana maram oiraga Ziri bamda cricket chawkhana bhana Manipur Cricket Association gi mityeng changbina ba sopil tawki Paumi Singona batu da Jiribam Olympic Association gi President L. Ranjit AZCA Advisor Dr. H. Joy Kumar and President and Buddha Chandra Singh Amade Executive Member Singh Saruk Yakhe. Bagi bazar manakta laiba Jiribam Higher Secondary School gi sanamung se ngasai gi masigi makam sida football su badminton su volleyball su discipline pun awak sana basina maram oiraga bagi cricket se tournament tawraga su matam se ifang thangla atai sports sing di dum chahi chuppa dum sanaba jaba game lai cricket ting ngasai gi akang ba tha na tragadi nongdu tha da sanaba yadabani na timing gi adjustment ama khoi da jamna problem am lai ki maduna Suras Kongban tabam na puthokpa Manipuri short film Pantho gi liklamda National Award fanglekle Ifi Goa kumjali singani kuni thoida Manipur gi delegate sing oina saruk ya ki bamadi outstanding achiever sing taram opagi thoram ama ngarang MSFDS auditorium da pangthoki Hairiba Thoramasida Pantho gi liklam gi producer Suras Kongban tabam su taram noktuni kai khumna bu utki Thoramatuda Wangkai Kendra gi MLA Thangjam Arun Kumar Legendary filmmaker Aribam Syam Sharma Madi MSFA Lifetime Achievement Awardee Yenkom Romana athoiba mitunglen singoina saruk yaki National Award piraklaba short film Pantho gi liklamasi Rakesh Moirang Themna direction pibani loinana film asigi lead actor na Tonthoi Leisang Themni Malem Leisem Longi Haufam Hana Semba Kona Loiba Lamdam Sigi Kwaidigi Maru Oiba Umang Lai Laifam Lensingi Manungda Amani Launariba Nambol Kendragi Manung Chenba Isok Teleba Chingpu Ningtho Sembi Lemagi Ningsing Batok Traba Matamdagi Janaraklaba Jahi Amagi Manungda Nong Makak Pangtokpa Lairen Chaklong Katpa Thoram Chingfu Ningtho Sembi Lema Thoga Lupna Sindunangasi Pangtokre Thoram Maduda Manipurgi Chingamasung Tamgi Tonganba Mafam Kayadagi Miyoi Kayana Ahingdagi Hauna Laknaduna Amadi Kulsiga Topalamda Luhong Kiba Ningol Singi Imung Manung Sing Kulsiga Topa Mafam Delaina Kiba Miyoi Singna Nangna Balaknaduna Chingfu Ningtho Sembi Lemada Hailei Yensang Manamasing Kumgi Anauba Mahimarong Sing Amadi Sel Katuna Magi Apamba Tunghanbina Ba Tauniki Taugalupki Maikai Dagisu Dharmagyoiba Nadki Chatnaba Laning Laisol Tauduna Malemasi Ing Chikna Panbangam Naba Taibang Semba Bapugi Mafam Dahikat Lekat Tamduna Jingba Fau Haiduna Punsi Jangjil Niki Amadi Lai Kurumbalaki Kuding Su Chaklen Chaminaki Jingpuning Tau Sembile Mataugalupki Secretary Kangzam Birena Fongdorakibada
มีลายสำนักยังไงนิ่งสิ่งบัทกตรบมาตำได้กี่เฮานาจันรักลาบะจิงฟูนิ่งเทาเซมบิเลยมกีลายเรนจากลงกัดปะเทารมาสินลักปัสดาเลยบักอสีจากหงาหงบาอวาอนาเลยตบะอิงเนจิกนาจากขัดปะนุงายายฟบะลำดำอโมอรสนุสรุปยารักคีบมียามสุมานามานิงจะบัทบักซึ่งปังทุกปังบาอรสนุไฮคี Ido sing puning tho ibeno sembi leima ido ibendo gi lairen chalong katpa gi thoram ngasi pangthoi aikhoina yelong ngai degi khangdri ngai tadri ngai matam degi pai pu singna lairen chalong katpa gi thoram masi chathadana pangthokna lai masida iram damsida leibiri ba ido ibendo gi macha manai pumna makna ido ibendo gi damakta ngamjaba hairang lairang mathen makoi pumna mak ngamjaba kachadana tare ki senja loimom phaugai pidana aikhoi gi magi Ningjaba pumnamak hungjage haidana ido Hauzik sanabagi pau lobirasi Chatli Bathasi ki kunhumdoi ki hauraga kunmanga fawba Indian Bodybuilding Federation ki meeting makhada Punjabi Amateur Bodybuilding Association na yumboiraga Pangtho ki bataramari suba Mr. India Man Senior National Bodybuilding and Physics Sports Championship ta Manipuri ki sanaroi tara mathoi na saruk ya kibada gold medal ahum amade silver medal ahum laurakibagaloinana 4th place amasu laurakre Manipur na championship asada point chama kunmanga fangdana team champion ge ahanba runners up trophy laurakhe Sanaroi sing amadi official singna ngasi beauty candidate international airport ta thunglaba matung Manipur Olympic Association ki conference hall da pangthoki ba paumi sing ka unaba amade Sanaroi sing bo saktak pagi thoramda state ki coach ki ba AMBBA ki president ki thausu puri ba N Ratana phungdra bada Handak pangthoki ba competition asi mamangdagi sanaroi masing yamna saruk yabagaloinana Mr. World saruk yaruba amade Mr. Asia da saruk yaruba sanaroi kayasu saruk yake Mr. India ki competition asi da ahan runners of trophy loki basi AMBBA ki puwarida sagonaduna lehauragani hainasu makhatana phongdoki Handaki competition asi da AMBBA ki performance si urupadagi IBBF na lakliba kumjali singani kunmarida Mr. India competition yung oina pangthok na bahairakle competition asigi matangda association ki members singa mad advisors singa punna faminaraga warep lauraga ni haina su president AMBBA na makhatana phongdokhi haiba addressing je ko ki Manipur ki harati ramna special kanu je bi baita handak je yuri addressing ki wana te mama ki ko ko addressing ki bari phasa baita aduna mara mara kan sumana to holi adu ya nuai ko wai Satra single winner raka kari kuchike harati ai competition bhakti sei hai sabi na kiri saputagi na rujana hai gobudagi yobun misida isi president tv kolina magi kadala ona secretary tawro message thare ado ina hoi la ke haisen berlo ni tudi na siwa ni ngasi de na mo de ni de se ado reported Competition adu da KG Yankai mga kanglapta gold medal larakiba senior player El Netan haikibada masana si paisa yamna changba maram na sanaroi sing yamna wana sanari loinana competition kaya da sarukyari bane awaba kaya asi kharada oirapa sukok na ba laingak ni bigyang changbiragadi inkhalakliba amade hauzik sanari ba sanaroi sing da mateng ama oiragani tungda ngasi fanglakliba medal sing dagi hena fanglakani haina laingak ki pukning chingsilakhi Program guna ada punggung senung gedi. Ai di ana de jo title di lau je gare ta jo mu inong nong mu lau re tan ai di wa ba je khang lai koi body building sing gi san de game je yam na wa bo game koi ka sayam sang do wa bo game mo to wi nga hoi bo program ya di jo doi na wa bo sung to wi ai na je ning ji de di government na ma kha ta na hoi ba jo koi jun ha player sing je the meeting tang bi ba bra na ju khali ai gi wona di awa dum khang lai khang na ju la ni du sa ju sa la gi ni du kha awa khang ga nuai be su mi ka ko dum to bi ai ma kha ta na hori ba junior player sing ko mari pur ja hori sing je sana bang ma kha ta na sana bang ngam gi hoi tra ai bi a so ba mi pai bang di pu yi ko mari hoi ga me na meeting tang chang bi ba di sum ra na di khaje Competition adu da India ki state kuntaret amadi government sports board
Taretagi Puna Sanaroi Chamanga Yankina Saruk Yakibada, Railway Sports Promotion Board na point Chahumtara Manga Fangduna, Team Champion ki trophy Loki, Stedasiki Gold Medal Laura Kiba Sanaroi Ahumadude, Men's Bodybuilding Kangluki, KG Yankai Manga Kanglupta, El Neta, KG Marfumanga Kanglupta, Maradona Ketrumayum Amadi, Men's Fitness Physicta Maibam Robartni. Silver Medal Laura Kiba Sanaroi Sina, Men's Bodybuilding KG Chama Kanglupta, Melson NK, Men's Athletic Physicta Joyjit Waikom Amadi, Men's Fitness Physicta Mangal Arambam ne, 4th place na Men's Sports Physicta Warsim Chesamna Lauraki, Medal Laurak Laba Madi Sarukya Kiba Sanaro Singbo Saktak Patora Maduda, AMBBA ki Advisor Amadi Sanaro Singi Imumanung na Sarukyaki. Kadajit Youth Welfare Associated Club KYWSC na sindana jahi khudingi pangthok na lakpa KYWSC Trophy 5 Men's Night Football Tournament tasigi kun mga digi hauraga wabagay kadajit sanabung da chatarakli basigi nga sisaniki ba match amada SMMC Santilna Mangal FC wabagay bu goal marisuno da mighty pikre atopa match amada na NPSA Lamjauna Niga FC Tekjambu goal ani suinoda mighty pikre tournament asigi ngarang athing badasani ki ba match da JFC Hairokna Smart Boys Lerok Achobabu goal ahum suinoda mighty pikre Unapal Baptist Church ki Yankai Humdoi Saba Merry Christmas Kumjali Singani Kunithoi Amadi Happy New Year Kumjali Singani Kunhumdoi Celebration ki Manung Jana Numit Humni Chup na Chathagadaba Sports Mate nga Sidagi Palel Manaktaliba Unapal Village Playground da Haudokre Haudokpagi Tharamadu da State Bank of India SBI Kifir Branch Nagaland ki Senior Manager S Simon Aimolna Chief Guest Oikipagalinana Unapal Village ki Second Chief Lanu Pathaute Mantri Lanu Sopa, Pakanglak CH Wanoy Aimol, Ningolak CH Dewanso, Celebration Committee ke Chairman S Kupnay Song Aimol, Secretary Lanu Kingston Aimol Amade, Finance Secretary CP Dewanreng Aimol Su Daistefam Ki, Assam Rifles ke Personal CP, Kalyan Jirna Parrot Commander Oduna Mas Pas Chetuna Sports Mate Adu Haudoki, Unapal Baptist Church ki Sports Mate sa Village Sige, Sanaro Singh, Kangluk Maritok na Kaidok Laga, Nupi amasung nupagi football, volleyball, marathon race na chingbada atoy ahen tanere. Ngasi ahoba na mitapangto kiba marathon race ja primary category ge, nupi machagi oina glory na ahanba, delina na anisuba, darsin na ahum suba nupa machagi da, asa kumar na ahanba, samshusan na anisuba, sailengam na ahum suba taki, men's category ki group A oina, ringkoli na ahanba, wangtangkup na anisuba, Riam Sochung na ahum suba, Group B gi oina, angam na ahanba, Nisolal na anishuba, Sangba na ahum suba taki. Women's category gi Group A da, Sangvina na ahanba, Toite na anisuba, Pemina na ahum suba, Group B gi da, Atenu na ahanba, Rila na anisuba, Tungsil na ahum suba, Veteran Men's gi da, Pathaute na ahanba, Chomrel na anisuba, Veteran Women's gi da, Wanoikam na ahanba, Tirsutui na anisuba, taki haire. Loy silak pada maroy pausing ang mukhahanap pizari. Manipur laingat amadi Government of India na lalhaulub Zeliangrong United Front ZUF ka ngasi cessation of operation agreement kudik daw na kray. Center na piragpapautak matungina Manipur gi district tarataruk nga si COVID-19 dahil na bagi oiba mock drill pangtukre. Popi thaba na hena sendong lay badagi popi thanarak pani dubo marilay na busing na popi gumna sendong lay ba potlam kaya lay hay basi kangan bajangi haina Horticulture Minister let pau haukip na fongdokre. Chanpur district tagi sungdok triba kani lauraga yamna chawna drug sungba musung yon bagi thabak chathaba miyoi ama brown sugar kilogram ani ka konana fagat kre.
amade awang nongpok state singyoina sangi Guwahati Meghalaya amade Manipur da hangliba CRC SRE Imphal Center asina maroina differently able oiraba singda khudong chaba kaya piri haina Social Welfare Director Dr. NZ Utamna phongdokre ngasi goina sandok chaba IS News matanga sida loisinjare meeting tabiri basingba mukahana khurumjari